Akaswani Imphal Ningthaukhongjam Suni na pau pazari. Rajasthan ngasi nauna COVID positive oiba mioi manga thengnakibaga loinana hauzik phawbada COVID-19 positive oiba mioi punna 16 shure. Ngasi Imphal West Jilada mioi 13 test tawbada mioi manga COVID positive oiba thengnaduna Jila asida hauzik mioi mapan COVID-19 positive oire. COVID-19 gi matangda Rajagi Integrated Disease Surveillance Program IDSP na piba report ki matungina Bisnupur Jilada COVID-19 gi active case ama Imphal East ahum oire. Rajasida COVID-19 gi case hengalakpa mari lainana Rajagi Haksel Bibagna cheksil thorang kaya lokhatle. Laina asitagi ngakthoknabagi namak miyamna cheksinna amadi COVID-19 gi jana kanglon ngakna chatpinabasu Haksel Bibagna appeal tawri. Democratic People's Front na Pukhau Laitan Pokpi Thaudok asibu lumne lawbibaga loinana pamdaba thaudok sing tholaktanaba sarkarna ahenba miding changbinaba appeal tawri. Lubasigi cherolamana hai Laitan Pokpida mapamadugi maitei khunja singna makhoigi lawphamda Law khoiba changlubada thangnana leiba kuki khulgi khunjasing athingba pirakpa thaudok asi sarkarna athuba matamna miding changbiyu Laitan Pokpi gi khunjasingda mapamaduda changduna law uba yanaba sarkarna thorang paikhatpiyu. Ferjol Jilada District Health Society na sinduna World No Tobacco Day Thoram ngasi pangthokre. Thoram asida Ferjol gi ADC amadi official kaya saruk yakhe. Thoram aduda wangangbada jila asigi ADC na hai hidang mana sizinabana myoibigi hakchangda piriba awaba chaithesing adu aikhoi pumnamangna khangminnase miyamna hidak manadagi lapna leise. Med Department Imphal Center na hairi Manipuri lakliba numit mangani asida akhak araw yauna nungsit sitlaba yai. Rajasigi jila pumnamakta pungda kilometer kuntradagi nipu phawa yangba nungsit yauna lakliba numit mangani asida nong juraba yai hairi. Grihamantri Amit Sahana hairi Englishingani kung taruki March kuntra mathoidagi leibak asi Naxalite leitaba lamdamamu oiragane. Uttar Pradesh ki nauna khalaba constable sing the appointment letter yenthokpagi thoromda wangangbada Sri Amit Shahan hai leibak asi ki tongan rajya 13 da Naxalite ki irang leiramba adu haujikti jila ahum khaktamak ngaire. Lucknow du pangthokpa thoromadu da Sri Shahana mioi lising humpu chani nipu marida appointment letter sing yenthoki Mantri na hai Pradhan Mantri Narendra Modi gi liching makhada leibak asigi police ki phibam khumang yang na fagalakli. Police modernization asi Uttar Pradesh tadi lising ani taratagi hokre. Mukhyamantri Yogi Adityanath pu thagatba phongdokladuna mantri na hai Uttar Pradesh asi hujikti irang leitaba lamdam ama oire. Wail bizar leiba lamdam oire. Ain thugaiba mioi singbu awangba thakta ikai kumnaba ulamba adu hujikti tokre. Science amasung Technology Mantri Dr. Jitendra Singh na Innovation amasung Research ki lamda hena laitok anaba thaurang paikhatle haina phongdokre. Leibak asigi innovator amasung researcher singna makhoi gi thabak thoram singda hena khumang yangna changsinba ngamnaba thaurang asi paikhatlakpani. Nai Delhi da paumi singda wangangbada Dr. Singh na hai thaurang asi leibak asigi bigyan gi luchingba singbu thajai haibagi khongthang amani. Pradhan Mantri Narendra Modi gi warol da hai aikhoina makhoibu thajai aikhoina makhoibu wangna thangali amasung aikhoina makhoibu lokhalakpu khongthang kudingmakta mateng panggani. Commerce amasung Industry Mantri Piyush Goyal ga Andhra Pradesh ki Mukhyamantri N. Chandrababu Naidu ga ngasi Gunturda unaduna lalol itik lawushingu amasung tongan maruiba hiram kharagi matangda wari sanakre. Unabasida maruiba palm oil gi import duty isingi pothoksing puthokpada thengnarib awabasingba matangda khanaki. Sri Chandrababu Naidu na hidak managi mamal hantharakliba amasung masibu thariba lawmi singna karamna sawutkadagi haibasi matangda mantri ga khanaki. Lawmi sing asigidamak kendra sarkarna selgi tengbang pibinabasu haijaki. Wangoi FC na Takwa Trophy gi winner oire. Tentha Khongbal Welfare Association na sinduna Tentha gi multi-complex playground chatharakpa tournament asigi ngasi sanakiba final match da Wangoi FC na Jajing FC Panjil amamam chanadra draw Panjil mapan chanadra draw oike. Tournament committee gi warip ki matung ina team ani asi toss tawduna Wangoi FC na winner oikibani. Ngasi loishinbagi thoramda Lok Sabha gi MP Dr. Angomsa Bimol Akoijam
ꯑꯃꯗꯤ MLA TH ꯂꯣꯀꯦꯁꯣꯔ ꯑꯃꯁꯨꯡ ꯁꯨꯔꯖꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝ ꯁꯔꯨꯛ ꯌꯥꯈꯤ ꯄꯥꯎ ꯂꯣꯏꯖꯔꯦ